Yeng tabiri pa pumna magpo taram na oksari aham na damaroy ba pau. Mahiroi singi khallaga BC in charge bu matam kharagi mathau tawhanbiyo fact finding committee da thajaba thambiyo haina Deputy Chief Minister Y. Kumar na appeal tawkhre. Hazik mapong ba pau pizari Mahiroi singi khallaga BC in charge bu matam kharagi mathau tawhanbiyo fact finding committee da thajaba thambiyo haina Deputy Chief Minister Y. Kumar na ngasi babu parada leba mahaki office chamber da pangthokpa paumi singa unabada phongthokre paugi bifam aduda Manipur University isuga mari lenana semkhiba high power minister team da yauriba education minister T.S. Radhishyam minister Karam Shyam minister Latpau Hawkif minister L. Dikho Susaru Yaki Deputy Chief Minister Y. Kumar na makhatara duna Manipur University asi Central University oibana state government na maning tamna thabak tawangam drabasu Ministry of Human Resource Development ta taksinduna angamba thakta hotna duna waroisin purakna bahotna beleptri Vice Chancellor A.P. Pandebu Lipiduna BC in charge hapagi khongthang yaure inquiry committee asi independent body ohenaba haibadagi thabaktagi potharaba Chief Justice haptuna finding committee da thigatna belairabani Mahiroi singi tungi khallaga musu muta amadi musana Manipur University asi mathau tawba honbiyo haina appeal tawki Manipur University ki BCC Pandisi Masi de lehendaba Masi degi absent helga magi absence ta ngasai gi koi gi inquiry chathagdoi fact finding gi masi tonba masi mayam no pamlumni pamam ju thoi kari gnu abda ma legedi ngasai gi impartial oiba adugumba inquiry se tawbu yaroi dabanina madugina koi su government su kanna center da takna da khona da tawdegi di at least now he is not present at Manipur University student fraternity gi yenga koina kitang koina humble appeal ma musudasu mutadasu koina appeal tawse at least for some time ngasai gi haiba mana suti lebise da koi thabak to hanba kholam se yana na bat normal functioning do madu to hanbada madu mateng pangbiu matam khara kanu toga hayeng hai basi fact finding gi karigi inquiry ga kai galo ga pamda bomong gi tagedi then adu matung na mu tawru su yai adu hojik leisi karino marksheet paikha haidok to mayamam leri haido oga pinga marksheet kari singna chingba phangdabdegi lokthokpa yadabdegi satra mayamama adu already kanu provisional admission di Pangaga subject to production of marksheet haina adu mayamam le si matam chana pihauda tagedi satra singi punsi su at least punsi bok mangwena tu sahi ma mangbai se satra gi punsi de yam chauna mangraba kanomni mana thaningba parikha ama tobo khopa matam chan thaba khopa adu ma phangoi dori bani amtang khandabiraga habidi ekoina koi government su we are so very concerned about this issue koi concern with the benefit no can to so much so that koi special in a high pop missile team amana masi handle to no bahina swai to na to na koi ngasi unajari sini Mahakna makhatara duna atsum amasung mahiroi lup kharana khongjang jangsinna ba wafam phongdorakliba si amukhan na wakhal khantaduna lengang na jangsilliba khongthang asida thajaba thamlabadi athuba matamda Manipur University gi wathok asigi waroisin purakpa ngamgani haiki koi gi atsum gi karigi ichino mayamama sei da smai to na tang tok tagi si tok dragedi amuk jangsil lani khokani haina torbse masidasu moi desu koi ni appeal tok jeningi adu appeal su tawjeri kari hane appeal kun tawjegi ha akoi su we are trying our level best to sort this matter out sei ni da ekta tang taru ko si da tawdrege di ekta chumai dong na counter na tor ko khol pai se si tawne sei da ai gi wakal da di akoi mase ngata amaga khanaraga atopa mi na noktana kanu to kumai yengwi film da tagani haine edmain thamjege koi ngasai gi matter se koi at the earliest solve to was the cow yashe we realize it and SM chin nok sing du kai su mu en low decision je kitang matam khara kitang khan ga defer torga and mind to low view haina sige appeal sim su tamjeli Education Minister T.S. Radhishyam na Manipur lengak na mahiroi singi career mangdana ba thabak lokhatpa asina ahanba oina lengak asina thamba pandamne stakeholder singna su mahiroi singi khanbiyo parikya haidok tana leriba asi haidok handuna mahiroi singi punsi kanna ba hotna si haiki adura final year tarna se around 27 sigi satra singi parikha haidok pasina primary most oil adu haidu onse parents ki ozagi mutagi musugi
college के faculty आदि college coordinating students body मैम की कोई बने अदुगी purpose अदु खतंगी खल्लगा कोई ना याम थुना हाइना रगा मैम चलगा effort सी तो का हाइगो न तो नहीं अदुना मसीदा ऑनलाइन पोजीशन ना कोई सरकार के तरफ तगी पब्लिक मैम तरफ तगी अपील तो जरी से अंगांग सिंसी मिंगसन भी याना बा मोई लाइफ करना से सीना क्वाइट इंपॉर्टेंट होय Assam da handak NRC gi final draft list phongkraba matungda maduda yahodaba miyoi lakh nifu adu Assam gi yumthangnari bas state singda changlak payabagi oithokpa leibana Tengnopal police na district asigi mafam mangada mitop changsilak pathingnana ba akan mesaksel thorang lokhat khrei district asigi SPS Ibom sana police singbu mikup na hom singna lainena ba amadi jingnaba miyoi sing sek tawna ba khangalak padegi Myanmar friendship gate number 2 deki hauraga gate number 1 Indo Myanmar friendship bridge phawbugi mafam singda jaksel thorang lokhat khrei jingnaba miyoi kaya chaktak se yaubra haina check tawki more police ki team na su more bazar area da achat awok sing sek tawduna police ki jaksel thorang kan khelakli Tengnopal gi main check post da su police team amana lambi asida lakpa gari sing check tawbagi thabak kan khat khrei District Hospital Bisnupur Danupi ama ngang unabada angang lekhidre Dr. Amadi nursing na section dabadagi angang adu lekhidabani haina imong manung na pendaba phongdorakli thogdok asi ngarang nung tilpung ani makhairom taba matamda thokibani thogdok thopam dagi phangba pawgi matung inna khoizuman mamang lekai dagi nupi ama angang unana ba ngarang ayuk pung 13 rom taba matamda Bisnupur District Hospital da pukhalakhi pung ani minute nipu mangarom taba matamda nupi aduna lairiba phamung adumaktada angang unakhi angang unaba matamda hospital gi doctor amata yaukide haire mafam aduda angang adu lekhide doctor amade nurse na section dabadagi angang adu sikhibani haina imong manung ki miyoi singna pen daba phangdokki doctor amade nursing matungda amokhanna siguma thokdok thoktana ba matik saba dandi pigadabani makoi dandi pidriba makhai asiba hakchang loroi haina imong manung na phangdorakle Khoizuman apunba maira paibiluk ki secretary na district hospital Bisnupur da sumba thokdok asi matungda amukhana thohaloi habagi chapchaba khongpham da lepiyo mara laiba doctor amadi nursing ain gi phangpham thokpa dandi pigadabani angang asina sibagi maram chapchana khangan gadabani haiki Mama amana masa ama thobun tara napudana aina tangna phangjogodriba isa amabu moina kaisok leitana kya lobidana mamal leitana moina thoksabidana matam chana angang ki delivery to bidabadegi sibini habase akhoigi wakhanda chap chana khanjare aduna masigumba laibak thiba thogdo asi matungda pisembu disi hospital da kwa kana gumba atop imung amada amona thoktan bagi damakta akhoina mari leinaba doctor kwa nurse kwa staff singda haidi akpachera pidi phogudi angang sibasi khoi longjaroi aduga akhoi mob justice tawda targasu akhoi makata ba sanction ba yaba khungjang jing khoi changchen kini samaj da amana awaba suguma nuai taba thomoi chongningai oiba thogdok sing ase amana bisem budi se hospital na tholaroi haibigi khongpham do chena lekhina bai damakta akhoi na miam da message pibaga loina na chap chaba khongpham da khoi lepkani hanba leitana khoi changsin gani amasung akhoi di laira jaba khunggang ni laira ba singi thawai kanpham ni kwa moina akhoi na impham da natragana lanagi hospital amada koi delivery to bungam dabadigi tangai phadana koi mafam sida isa amasung mama gi thawai kanjagena lakchabani Musu mota amasung musana BC lokto unatragan namduna suti piyo haba dabi da jangsiliba iho CPI Marxist na makatana dabi phangdriba phawba sogat kani haire democratic oina jangsiliba mahairoi oza amadi staff singi relay hunger strike jangsin pham mafam thugai ba yaning de hojik lairiba Manipur University gi phibam asida central amasung state anina mahairoi singi yengduna aphaba academic atmosphere purakna bahana biyo haiki Manipur University ki wathok athuba matamda loisindrabadi center state ki marida chauna akai belakani haina People's Action for National Democratic Movement na phongdorakle wathok asibo loisinna bahana daba state government ki thawang miyam na penadre central government ki yaka yengduna makhoi gi thawjal ngaiduna leiba asinadi henna asawbagi phibam hengalakani phibam asida waroisin ama purak ke hairabadi Commission of Inquiry Act 1952 gi makhada Independent Inquiry Commission ama athuba matamda semduna thabaktagi potharaba Justice ama chairman oina haplaga thigar hanba chungani BC Pandebo suti pibagi order asi mayak sengba watli mahaki mathakta inquiry phajaba chathaba ngamnana ba inquiry loidre phawba suti da thamle suti asigi manungda mahaki station Imphal la oiragani lauthokada bani hairi hauzik marak thana break amatang laujari abo
Quick zone gidi tatatis college di. Mamal suma phang kuding cham mane yo suma ngaro pista chalabni na. Adu suma takta superlink footing ge offer me amum piri sidi. Tas electric rang no sin bagum na yo tisin ba. Dudi sanagi mohut yang na sinba yandre. I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. Yam turabo, punsibu, winky samta di piudana. Nati chat lagi ba? Please ay chat lagi ba? Election ki matam loikrabadi adu duma amu unaw phangaro Asum tawna mango season na chatrabada adum haina winkies mango Swiss rolls adum hanglaro khangedana. National Handloom Expo 2018-19 Manipur yauna India gi mapham kayada National Handloom Expo 2018-19 pangthok charagani. Kolkata da lakliba July gi tang 38, Delhi dana lakliba September gi tang 15, Manipur gi oina Imphal da lakliba October gi tang 18 amadi Nilakuthi dana lakliba October gi tang 15, sponsored by Development Commissioner for Handlooms, Ministry of Textiles, Government of India, Sinja Langzariba Amadi Pauzianjariba, Directorate of Handlooms and Textiles, Government of Manipur. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor solakpadagi puju singaktaba, hakchang choktarba, tumma chaba yaraktaba, khong hama nungayaktaba singidamak, amatta ngaraba upaidi, jolib syrup, amasung jolib capsule bu changmina sinabiyo. Why try hard? Blue Sand London by Design store now open at NGS Building number 78 Changangai Airport Road, Imphal. Contact number 7085916280. Nati chat lagi ba? Please ay chat lagi ba? Target ki season na loikrabadi adu di ma amu hana unang panglaro. Asum tawna mango season na chatrabada adum haina winkies mango Swiss rolls adum panglaro khangedana. I think we should run. At once. Winky's Swiss roll. Yam turabo, punsibu, winky samta di piudana. Break ki tungda taramna oksari makhataba pauda lakadari ba Petrus de kamari lenana Akhil Bharatiya Vidyarthi Parisad na sinduna BT Park ki mafam singluna na thamnana ba lamtu sengdokshre Akhil Bharatiya Vidyarthi Parisad Manipur State ki President Yam Devna Petrus de gi mangoinana Manipur imaleba ki damak thawai thakraba mathauna laiba Birtikan Rajat amadi Thangal General gi mafamda ikai khumnaba utpaga loinana makhoi gi maraibak ningbagi wakhalol adumiyamda yohannaba lamtu sengbagi thoram asi pangthokpani haiki thawai thakraba Birtikan Rajat Thangal General amadi makhoi ga loinana hasi tawbiba mising adugi memorable loiba jaga asida thawai thakraba mising asu nungsimbaga loinana nationalism amadi patriotism gi message adu mayam vision gi damata asigi social service ke rasi 13 August numita koigi AVP gi कार्यकर्ता amadi koigi well vision mayam ga loinana achoba blood donation camp amasu lamyam da sunglen da koi pangthok chakru Hauzik Thaubal District Hospital Thonglondna leiba asina landam asigi miyamda khudong zadaba kaya mayoknari haire miyamgi awaba yenglaga hospital ase hangdokpinaba all Manipur nupi marup Thaubal District Manipur na pukning singsilli karigumba khudong thiba thokdok ama thokpa matamda yaribe makhai pukning phathabiraga yekhai thingai ba thoktana ba honaminasi thokdoktuna chumbalang lalangjil puthoktuna mara leiba miyoi singjairak piyo laibak thiba thokdok aduda laikhidraba jablingi imung manungi awaba dasu saruk yari haire Hausi arebe maroi be pau amok Mahairoi singi khallaga BC in charge bo matam kharagi mathau tawhan biyo fact
फाइंडिंग कमिटी दा थाजब थंबियो हाइना डेप्यूटी चीफ मिनिस्टर वाइजोई कुमार ना अपील तौखरे हौसिके ओइनादि मतंग असिदा लोइसिनजरी मियंग काबिरी पुमनमकपु अमुका खुरुमजरी